YouTube channel asibu yengbirimliba kanglei chapunong pu ahanmamakta kanglei pakke khonjelna taramna okchabaga loinana hauji oirakliba nongchinggi phibamgi pau miyamda kupna thamjari lobisi ngarangdagi leptan chorakhiba nongchinggi phibam asina phachilaktabana chingdagi tapna putharakpana impalge turelgi ima asisu tapna hengalakli hauji phawda hengalakliba chang asi onduna asum leptan hengalaklabadi hayeng ayukki nungthil pung 10 tarakpa 12 tarakpa daidadi ima asi chongani haibagi thajaba khunja singna hairi matang matam chana matang asida cheksinbagi thabak thorom sing lokhal haudrabadi retailing wan chanbagi namada yangkhai riba toren mapan sing amasung loisindriba mayam asidagi awana soidan tarakpa yai haibagi khudong chadabadu khunja singna wafam asi thamlakli masiga loinana aikoina pangjakhiba atopa mafam singi pawsu miyamna uchage ahan mu uchari mafam masina rims ki hospital manungi floor asi singna changchanduna ana layeng sangda ana bagi thabak thoramda kaibu oiri hairi hauji amu uchari basina tamelonggi akan manung nungsit tokhiba jaga amadani yengminarasi Haujimu uchari bamfam masina senapati dani senapati dasu aduki matik ising isaugi awaba mayok nari haibagi report aduni mayam tu uchari basi uchari bamfam masina urkul gi jaga amadani football ground ase ising na pungnang langkhre hairi masih ucari bamfam masina kangpokpi jaga amadani kangpokpi turel ase aduki matik kan momong di irau khonalina sing siem uri hujim ucari bamfam masina wangjing tenta gi hajin kiba turenduni maduda turel asigi imaya si tapna wangkhalakpun hujik yamna chawkhalakpagi mong aduni sini ingdio imaya si sum wangkhalakpana lambi or kadore lambi si pa kadore haitare sumai turen silare bere sakiden da ising mayamjiga sumai beres sumai beres truk begin to tie they cut it out Shagwai beres lam sang di phong sing ka saw rek thong kha se masina khuga tureni khuga turiste chawbi singi imasi aduki matik wangkhre aduga leipam natai chadre hairi phong chadasi khoi khukan dang sai ti mi de ko mai yan awaba phibam da leire anna nungsi bi dana khoi khukan dang gi mi bu pra mateng to biyo akoi kari bu cha ga ni khan leitre hore cha na su leitre asam thong ama leire turen mata gi ama su pura chaura leire thokpa yadre ko sing malak ne ko na leiri si mayai da ne aba I don't hauji oliba jaga sina khorai tilipati ki jaga ni lambi de sing thumdin duna chatpa yadre adaga mafam masina wangkai ayang pali da akoi uwa tu sinduna lambi chatpa yadbagi mawong aduni hauji oliba sina aduga mathangda mu aikoina lakleba sina akoi new chekol ni chi chekol sidasu lambi sia adugi mati sing chawklu maramna ni oi ba chatok sing yadaba gari kumana de chatpa yabagi mawong aduni mayamong yeminasi ai sing yang kan sir mayam sing asigi awana gi mateng pangba video clipping sing da akoi sing thumjang gram pham dagi kotnung da akoi steel gi kot oina sab pham dagi phok khaidok tuna yumda honjin bagi saktam maduni asumna mateng pangba sisu yamna phaba posak amakakni
बेराने हंतकी कनो मोंग ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯈꯨꯔꯥꯏꯗ ꯏꯐꯨꯠ ꯐꯥꯎꯔꯛꯄꯗꯒꯤ ꯊꯤꯡꯕ ꯉꯝꯗꯅ ꯏꯁꯤꯡ ꯄꯥꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯃꯥꯏ ꯑꯁꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯄꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯠꯂꯛꯂꯤ ꯐꯖꯔꯦ ꯌꯨꯝꯈꯩꯁꯤ ꯂꯣꯏꯅ